Bottle me ani. My see nang see how get you up. How papa. I see what that guy. But safety. Double check. Check option bine. Pukai langai thanna. Yenglu ba. Maikai khuding makta. Amatta watana. Thambirambane. Manipur imagi masai konda. Matam gi matung inna. Masak masu hong labasu. Matam adugi matung inna mayek thokna fazaba lamdamne Imalaibak Manipur yengbada pukning huna ning thizaba sing asigi fazaba kharadang uchchaduna amadi sing asina leiriba maikai adumasu saurakpa oina thamjage loiba phawbadang mityeng taminnarase matam khuding makta hek koina chachchaduna mahausa lairembigi fazabada ngaujaduna Wakal manaba aikoi khara hek punsinaduna koina chachchaduna thengna jarakpa phajaba mafam singbu yengbiriba miyamda utchabane hanadi yam sina sangammane dubu hujikti aswaida ju khara kokthokpa machet soidatpai mohomdo dum laira to pambi mana masing thabai ormani du som side simadi dum khara sangi sima tonjida maton yamane sije mangda ju Manipur ki konung Imphal lagi Mairam Maikai da laiba Pangchau daba Piktakna fajaba sing asigi arapa asi Imphal dagi Thekpa koithokpa yaudana arapa onbada Chaurakpa subnagi kilometer kuntrani thoini Zilok thabadi kitang matam thenge Adubu nong Tapna likna tarakpana maram waraga Laukanna thanare Engine makon mayama Laupak tami ngam lainari Asi kakat perlu aku pemum lagi lah. Đó, asi này nàn thấp ngoài tôi chỉ lo. Lấy bạc không. Sing asigi Maikai Langathel amadi Phundrei saval dagina Nongpok Heirok dagina Makha Maikai Langol amadi Khunbi dagidi Awang Maikai Khulsaibung dagina Nongsup Maikai da leibani. Wang khale altitude wang khale. Harit ni ne. Mani. Harisu palam ni. Amsi harit se chaya dong. Khulsaibung khulgi sing adugi samtharak paching ama oina isang-sangna matam mayambada yengbada pukning huna ning thijaba Manipur gi tampak lamga nakna na leiba ching amagi saruk amane so kan kakat ka mayam so kan ka ga paina so kan ka green red ola fu gum mayam thare ne mamang de tharam da ne asla foi de phajan puthurani so kan sa simde kan thadri yam sangle tum huwe meherwa chahi amagi June July matam asang aman mayol chongba isang sangba lau singu tawbagi sap chaba matam ne adumakna chahi khudingi oina June July matam da sing isang sang Manipur gi tampak ki miyoi singna sing asi chatpagi khwaidagi khudong chaba lambi di Heirok phawduna chatpa asina oigani thajai adubu Phundrei phawduna laklaga Phundrei saval na chingba lam taraklaga chatpirabasu asumak sing asi tagani machi chingsangi loitharakpa ching saruk ama oibana thoidokna pangwang wangba sing oidrabasu yenglu bada auba kanagi mitra phamdi oiriba sing amani tourism khaktana laibak amagi senthok marang kaina lehenba lam kaya ama laikre Manipur ga inak nakna lairiba Meghalaya tourism sector da thoidokna mangjul thai aikhoi Manipur su kari da watpage aikhoi na manghan jabane mafam sadana saithokpa tumba naidaba amot akai achapot makuna singba phajaba mafam khuding makta saithokpa langthokpa thengna duna talai adubu Meghalaya gi singnung kaya da lairiba miyamna pamnaba ising saibi kaya ahoba una semba
thong kaya adugi manakta achapot maku amatta phawba urakte amot akai hapnaba dustbin ningthina tham ningthina khomjin tasin ba tawbanara kari thausilna no khangde aduki matik lui nale akhoi gisu watna mahausa lairembina khutsin naramba fajab sing akhoi na manghan takhanle pat kaya ngayok pham onkhre masing thingamdana lairamba manipur gi pat sing loktak pat khaktamak ngaire haiba yaraklaba matamne atai pat sing de ayamba ngayok pham oisinnakhre tourism gi wakhallon da muk laklabada manipur gi ningthi jaraba mafam kaya amada plastic bottle hektamak sai thokpa saikhaiba adumak ore mittabu ure ningsing lai loktak pat gi patya da tariba plastic bottle mayam picnic laklamba singna hundok lamba sapot maku thaklamba singi hanghauraba plastic bottle masing thiba ngamba nate loktak pat sutokro phajaba mafam ama hek laire haibaga picnic satpi gani saramba sapot ki maku thaklamba sing bottle gi maku phajaba mafam sing aduda saithok piraga phajaba mafam sing adubu mothanbana mahausa lairembina phajaba mafam kaya ama lotchanduna miyoibadagi kijaduna lotuna laikhibasu oiramba yai aikoina aikoi samjaba natana atai thausil leite achikpa mafam singda karaoke machine gi kanaba karino usek wayagi makhol liriba nungsit ki makhol marakta isai shakchin lubagi kanaba karino maton yamdarbada maton mari di lala male khoi cha awang ma maton ane ma maton kaya ma lala lai harit amun ba du jara jini thak khaido yango aduga kaigumba manung do phullaga di cha yare phunda bida haibong gi ta tor di cha yare adu chumme adu di yani adu mangak tinglo era to sure dia dogo this harit is found correct Phundrei khunau ga ha ju ai somna kan dai ne Phundrei de ndo singya da mu honga me Phundrei khunau khunau ji khunau ai dana ada ka khat ka ga ra asiri mundeare bo kok thro kamera sigi ka no ja sim di khang di koi di ai yaw di ko si di sidi akhoi ram du jam howi harit masa yam haul as fazai hei sidi Newton lere yeah papa from Heirok part 2 lere thata lere sida Binod from Malom dagi doren singjau karu ra karu lor matung dam James ko kon thau jam dagi adamai tawdana sigi singi mathang karu kan da wa ma si do hainong mokong da sina Heirok ke hainong mokong hai tam ni kari hai do no khang de se hainong mokong ni oh mango tree Pani pale mathakta arasi hek pagi chance leitre na koi tholak pi lambi da very sadly auto um lung ke tawle me
ꯐꯔꯦ ꯑꯗꯨꯗꯤꯀꯣ ꯃꯊꯪ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯌꯨꯝ ꯁꯪꯒꯥꯕ ꯂꯩ ꯆꯪꯉ ꯆꯥꯊꯣꯛꯈ꯭ꯔꯁꯤꯔꯣ